Manipur da private hospital singna Pradhan Mantri Jan Arogya Yojana PMJAY health card asi matam khara chatnaroi haibadagi scheme masigi beneficiary oriba patient party singna pen da phongdorakli loina na health card asibu athuba matamda amuk hana chana hanbiu haina mari leinaba authority singi pukning singsilakli tongan bo hospital singda hauzik kidney dialysis tawriba patient singi imung manungi miyoi kyana Manipur Press Club ta laktuna makhoigi wakat asi paumi singi khuthangda makhoigi pen daba asi phongdorakhibani Imphal gi kwa kaithel dagi haujikna private hospital amada kidney dialysis tawriba patient amagi loina vi amana dialysis tawba haibasi sel yamna changba maramna PMJAY gi health card chanaroi haibasi patient party da aduki matik thamoi sokningai oi patient party singi marakta nomagi chara talaga hingnabasu Honaba yauri haina wafam phongdorakpaga loinana lengaki mari leinaba authority na health card asi private hospital singdasu makha tana chana hanba yanaba thabak lokhat piu haina appeal torokli panba yabadi Manipur gi oina PMJAY scheme asi lengaki maikaidagi reimbursement pirakdabadagi Association of Healthcare Provider of India Manipur chapter nam matam kharagi oina chanaroi haina laukthokibani